Myanmar dagi drug kingpin ama Chorchanpur da fare. India amasung Myanmar ngamkai paring da chathava transnational drug trafficking gi mayok da chathava operation da chaw na mai pakpa amada Narcotic Control Bureau NCB na Myanmar masa drug kingpin ama fagat ki baga loinana transnational trafficking syndicate ama thugaibu ngamkre. Fagat laba Myanmar masa drug kingpin adugi maming Nengja Tuan Elias Tuan P Koi Myanmar gi Chin State ki Haisin dagini. Tha kaya sangda intelligence network semgotuna technical surveillance athaduna loinana coordinated interstate operations sing athabaga loinana thizinduna international drug trafficking network sing da target tawrga NCB na satharakpa khongthang amada drug kingpin adu fagat pangam khibani. Nengja Tuan asi Manipur gi Chorchanpur dagi fakhibani thizin badagi khangbangam khiba wafamdi miyoi asi Myanmar gi Chin State dagi operate tawba principal international suppliers singi manungda amani haiba khangbangam le miyoi asi India amasung Bangladesh ki tongan ba mafam singda Manipur, Mizoram, Assam amasung Tripura phawraga methamphetamine amasung heroin puthok pusin tawbagi route sing control tawbada chenabani hari. Miyoi asi NCB amasung drug law enforcement agency singna lokat patungan ba NDPS ka mari leinaba case kaya marunga mari leinana wanted lauthokraba miyoi ni. Mahag NCB na lokat pa lupa crore kunmanga rongi mamal oigadaba methamphetamine kilogram kunipan dasmik ani amasung heroin kilogram ama dasmik ani taret nipan senaba case ahumgi mapung oiba accused ni hari. Mahak Chorchanpur Police, Singhat Police amasung Directorate of Revenue Intelligence DRI na lokat patungan ba NDPS ki case taret chu mari leinaba miyoi ni. Thizin ba matamda syndicate asi international suppliers singi ngamkai lan na drug puthok pusin tawbasing puthok pusin tawnanaba paw fawdok fawjin tawba kangbu sing local facilitator sing drug laugadaba sing amasung sen thumga mari leinaba hiram sing yengsilliba sing yawba mapung pharaba network amagi khuthangda thabak tawi haiba khangbangam le hari. Syndicate asi lupa crore yangkai humdoi henbagi methamphetamine heroin amasung crime asidagi fanglakpa senpham sing phagatpaga mari leinai haiba khangbangam le hari. Network asigi atai member sing masak khangdoknanaba amasung crime asidagi lakpa ahenba senpham sing amasung lanthum sing khangdoknanaba financial investigation sing sathari hari. Phagalaba singi manungda drug singi principal receiver amasung Assamda consignment sing pusilaknanabagi coordinator oina thabak tawba Assam gi Silchar dagi Abdullah Ahmad fagat khiba methamphetamine singi receiver ni singnaba Chorchanpur dagi Lalthalamuwong Pulamte Ferjol dagi Nongul Tinkum Rangul Chorchanpur dagi Pauminlen Munlo yauri. Makoi sing asi drug puthok pusin tawba thamba amasung yenthokpagi thabak tawba atai miyoi sing kayasu phagatpa aduda yauri. Makoi bu wahang pawhang jathaba amasung technical surveillance digital evidence financial investigation ga chanarakpadagi NCB na Nengja Tuan bu masak khangdokpa amasung phagatpa ngamkhibani. Nengja Tuan phagat khiba asi sahi asi gi March ta Lalming Sanga amasung me thada Thanchin Tuang pha khiba adugi makha satharpadani hari. Assam gi isaugi phibam luri sikhiba miyoi masing nifumatoi sure. Atenba matangi manungda interministerial central team laklagani Chief Minister Himanta Biswa Sharma. Assam state ki ising isaugi phibam makha ta na lu na leibaga loinana hauzik phawbada sikhiba miyoi masing nifumatoi sure. Amadi hauzik district Taramathoi gi miyoi lakh taruk makhai henna isaugi asigi awaba mayuknari haina official singna phongdokre. Official sing dugi matung inna isau na sokhaliba mafam singda Army, Air Force amasung atai agency singna mi kanba amasung tengbang pibagi thabak leptana sathabaga loinana manung hunjinba mafam singda panduna lairiba miyoi singda tangai fadana changba potlam sing phanghanbada
drone singsu seasonary awang nongpok ki state singda hojik turel kaya kudung thiba thaki mathak seli hainasu official singduna phongdurukli Assam State Disaster Management Authority ASDMA gi nungti numit khuding gi oiba flood report ki matung inna haukiba pung kunmari asida Sivsagar amasung Jorhat district ta mioi ahum sikibaga loinana Charaideo ani amadi Karbi Anglong amasung Dhemaji district ta mioi amamam siki Nauna sikriba mioi tara si tharga chatliba sahi si oina state sida hojik fawda Isauga mari lainaba thodokta sikiba mioi gi masing nifumathoi sukre hari report to gi matung inna hojik district taramathoi Sivsagar Charaideo Dhemaji Dibrugarh Golaghat Hojai Jorhat Kamrup Rural Kamrup Metro Karbi Anglong amasung Nagao gi khungang chamapanga kunthra mapan gi mioi Lak taruk lising yang kai humdoi ga chama hen na isau gi awaba mayuk nari mamang gi numit fawda state sigi district tarani thoi gi mioi lak manga ga dasmik taruk manga rom isau gi awaba mayuk naramani report tu gi matung inna hojik isau asina Sivsagar district po khwaidagi hen na sokhan baga loinana district asi khaktada mioi lak mari gi maya da isau gi awaba mayuk nari bani Sivsagar gi mathangda Jorhat na mioi Lising marfu tara tariat henna isau gi awaba mayok nari haina report aduna phongdokli Orissa gi Berhampur da nupi ama covid positive oiramba thengnare official sing Orissa gi Berhampur da leiba MKCG Medical College Hospital da nupi ama covid-19 positive oiramba thengnare haina official sing na phongdorakre official sing dugi matung inna Gazam district ke Purushothampur Blog tagi sahi nifu mga surubi nupi adu sor honba nungai tabagi anabana maram oirduna MKCG Medical College and the Hospital da lakibani matung da ngarang microbiology department ta RT-PCR test tawda COVID-19 positive oiramba thengna kibani haina makoina phongdorukli official singduna mahak haujik hospital asigi infectious disease ward ta layingli amadi mahaki phibam phana leiri hospital asigi superintendent Sudeepa Das na haiki section thorang oina patient adu tokhai na thamli adubu nongju nungsagi phibam honglakpana maram oiraduna viral flu gi casing thengnabana mipainingai amata leite haina phongdokladuna Das na haiki patient adu da thengnari badu ka henna ason ba variant amani MKCG Medical College and Hospital da chatkhiba Health and Family Welfare Department ki Special Secretary Santosh Mishra nasu hospital asida COVID ki patient ama layengli haiba confirm tauki patient adu isolation tauri haina phongdokladuna Mishra na haiki hojik mahaki phibam phana leiri amadi mipainingai amata leite senna sinatana state asigi atai mafam amata da COVID ki case amata thengnaba leitri hainasu mahakna phongdokli National Master Power Lifting da Manipur na gold mari yauna punna medal tara laukre India gi meeting makhada chaliba tha asigi tara Nepal dagina Kolumdoi phauba Maharashtra gi Garkheda da pangthokhiba National Master Classic and Equipped Powerlifting Championship soklising aniga kuntaru ki equipta Manipur na gold medal mari silver medal mari amasung bronze medal ani lauduna punna medal tara laurukre equip ki nupi gi master ani gi kg hompu mapan gi kanglupta tensu bam sobini ne scout ta kg hompu bench press ta kg kuntra amadi deadlift ta kg marfu punna kg samaga homfutara thangatuna gol lauki nupi gi master mari gi kg homfutara taruk makha gi kanglupta thoksong kunjarani na scout ta kg yankai bench press ta kg kuntra amadi deadlift ta kg homfu punna kg samga nifu thangatuna gol lauki nupi gi master mari gi kg marfu mari makha gi kanglupta kangjam evem halna scout ta kg yankai bench press ta kg kuntra amadi deadlift ta kg yankai punna kg samaga kuntra thangatuna gol lauki
नुपीगी मास्टर अहुमगी केजी मरफू मरी मखागी कांगलुप्ता नाउसेकपम बिमोलाना स्कॉट केजी हुमफू बेंच प्रेस केजी निफू अमदी डेडलिफ्ट केजी मरफू पुन्ना केजी चामग मरफू थांगतुना गोल्ड मेडल लौखी नुपीगी मास्टर अहुमगी केजी मरफू मरी मथकी कांगलुप्ता नेना माइमोमना स्कॉट केजी हुमफुतरा बेंच प्रेस केजी निफू अमदी डेडलिफ्ट केजी मरफुतरा पुन्ना केजी चनी थांगतुना सिल्वर मेडल लौखी नुपीगी मास्टर अनी की केजी मरफू मरी की कांगलुप्ता सापम मेमना स्कॉट केजी मरफुतरा बेंच प्रेस केजी निफू अमदी डेडलिफ्ट केजी चामतरा पुन्ना केजी चनी निफू थांगतुना सिल्वर मेडल लौखी नुपीगी मास्टर अमगी केजी यांखै तरेट की कांगलुप्ता नामैराकपम देवलाना स्कॉट केजी हुमफू बेंच प्रेस केजी निफू अमदी डेडलिफ्ट केजी मरफुतरा पुन्ना केजी चामग मरफुतरा थांगतुना सिल्वर मेडल लौखी नुपीगी मास्टर अनी की केजी यांखै निथोई की कांगलुप्ता हुइद्रोम सुनीना स्कॉट केजी हुमफुतरा बेंच प्रेस केजी निफू अमदी डेडलिफ्ट केजी मरफुतरा पुन्ना केजी चनी थांगतुना सिल्वर मेडल लौखी नुपागी मास्टर अहुमगी केजी यांखै मापन की कांगलुप्ता किरुन कुमार कांगजमना स्कॉट केजी मरफुतरा बेंच प्रेस केजी यांखै अमदी डेडलिफ्ट केजी चामा पुन्ना केजी चनी निफू थांगतुना ब्रोंज मेडल लौखी नुपागी मास्टर मरी की केजी हुमफुतरा मरी मखागी कांगलुप्ता राजकुमार चंद्र कुमारना स्कॉट केजी हुमफू बेंच प्रेस केजी निफू अमदी डेडलिफ्ट केजी मरफुतरा पुन्ना केजी चामग मरफुतरा थांगतुना ब्रोंज मेडल लौरखी।